Manganga ibani nungpaktuda famlaga wari kaya sanaki. Magi wari taraga aina khanki. Awat apa laitraba nungayay pa migisu. Awat pa nungaytaba kaya su lady boy ko. Mi singsina asup yamna phatnadriba karigino. Itanta hangzakhibani. Adubu lahandaba migidi afaba poloy leiramgani. Nupa mandaba tawganu haina. Aina mangangi pukning thogatpiba oina haiki. Mangang na kumlai. Sel karagidama mi buhat pa kinadre. Ado babagi case di adum mapam khangkhidra. Ima na case withdraw tohonkhre. Yengthina base ima gidi khwaidagi pamdaba amane. Aduna aisu ima gi apambada yeludre. Aina wa ama haudoklaga mangonda hangi. Julie nga sai kari hairaina. Os kaisu hairakte da wathi ngaktane. Aina momonoklaga haiki. Julie nang sa yam nungsijaba male. Aiga thengnabadasu wari hek sarakpane. Koko shilodana. Mangang na hairaki. Oiroidaba wane. Aigisu khanjaba amadi leida. Adugisu mathakta. Kidoraba hairaune. Aina takhatlaga hangbani. Mangang phamlambadagi haugalai. Aduga hairai. Phambada ware amuk chasise. Maga aiga ngayhak amuk chatli. Ayingba nungsitsu liri silai. Mangang na tapna haudorai. Nanga asumna heg samudra mapanda walking chatpase yamna nungai. Ada kainom hanggen ai. Kaiwano hango. Imada masak sum khangninge haige tawnida. Manipurdadi aikhoya khangna chanaba kanasu leite. Mangangdu aingonda munna yenglaga leirami. Aina magi masada nombada khangpre khangna hairai. Ai laisidi Manipur chatpa kanda khangna handorasibo. Asumna asum matambi khongchati kanana su khamlude. Ichena aibu thadokduna chatpa ngamgadabasu leite. Aina ichebu nathaiduna karamna chatkani. Adubu ai khongse thangdorakpa taki. Wasak amagi lipunna punsinki. Ai phirep amana punkhibani. Ichena haiba inkidre. Ichena aibu warauramgadra. Ichena waraukibagi papnara. Aina ngasi maisha langliba. Ai kanadasu waraude. Waraubagi itiksu leite. Masibu aina khongthang soibanara. Wari marak hekta thatkiba khanghaude. Punsigi ningam haudraba khongthang kayana. Aibu athengba ahingda maisa hek langhalli. Athengba ahingni aihak tumlibani tumthabadi nate. Hipna tungidamaksu khalai. Wakhalna maisa langhalaba hakchang ase choktharaba male. Asumna uitharai tapna. Numit ado aikhoi imung irang langi. Aikhoi tamo chaugi lohongbadu thujinkhibada taki. Ichega ibani na irang langi. Ichega ibani tamo chaugi manakta lona changlai. Thongjin marumda cheptharaga yengi. Tamo chaudu inamaga wari sanaba mali. Ichega ibani inabada punna tusille. Tamo chauna hairai. Karino noyani na tawriduna. Kainom haige na tawni tamo chaw. Aina noki haikhibani. Tamo chauna. Karino ko hairodana. Chalon baloi haudore thakse haige tawbane. Ichena phaijilai. Aina amu marak thatlaga. Nate kaisu kainom haidoine. Ado horen iche tahandabi haigeba. Numidangi matamni ichega ibani lairik makhongda famli. Lairik paribara warem tawribara khangba nate. Surmana hairai. Sidagidi kuiraroi ko. Ibani su lairik tamba loisilani. Tamo chaugi mathau loikhrabanina. Ibani gi pali amu yauraktore haibani ko pabungna. Us adudu yam thumandroi che. Aidi yam tale. Aina yaningdabagi matau ulaga haikhibani. Ichena hairai. Aina wa ama tamiradi nang soidana harauganida. Aina khangning na hangi. Kariwano hayoba ayam taninge. Ichena lenaraga yam langtakna na hairai. Adubura aina haigadaba wase ani suye. Ado amadi haidokiroi. Hairo obase. Iche nahu fataba tawjano.
ꯑꯩ ꯁꯥꯎꯕ ꯊꯦꯝ ꯉꯝꯗꯕꯗꯣ꯫ ꯑꯩꯅ ꯁꯥꯎꯔꯞ ꯈꯪꯅꯤꯡꯕꯅꯗꯤ ꯂꯥꯡꯇꯛꯅꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯆꯦ ꯁꯨꯔꯃꯥꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯂꯣꯟꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡꯅꯗꯤ ꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯇꯣꯏꯅꯤꯅꯦ? ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯪꯉꯤ꯫ ꯄꯨꯂꯞ ꯆꯠꯇꯣꯏꯅꯦ, ꯇꯥꯃꯣꯆꯧꯒꯤ ꯚꯦꯀꯦꯁꯟ ꯃꯇꯝꯗꯅꯦ꯫ ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯛꯇꯧ ꯃꯥꯟꯗꯦ, ꯊꯥ ꯑꯃꯈꯛ ꯃꯥꯜꯂꯦ꯫ ꯑꯩꯅ ꯄꯩꯔꯞ ꯇꯧꯅ, ꯅꯣꯏꯗꯤ ꯑꯩ ꯌꯥꯎꯍꯟꯗꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯁꯥꯔꯤꯖꯥꯠ ꯑꯣꯏꯔꯦ꯫ ꯏꯆꯦꯅ ꯈꯨꯝꯂꯛꯏ, ꯋꯥꯀꯤꯡ ꯆꯠꯂꯗꯤ ꯀꯗꯥꯏꯗ ꯌꯥꯎꯕ ꯐꯪꯗꯣꯔꯤꯒꯦ? ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡ ꯅꯠꯇꯅ ꯂꯩꯔꯤꯕꯣ? ꯇꯥꯃꯣꯆꯧ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯅꯤ꯫ ꯏꯆꯦ ꯍꯣꯏꯒꯤꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ, ꯑꯩꯒꯤꯗꯤ ꯂꯣꯏꯗ꯭ꯔꯤ꯫ ꯂꯨꯋꯥꯡꯅ ꯅꯣꯡꯃ ꯏꯆꯦꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯏꯆꯦꯒ ꯋꯥꯔꯤ ꯐꯅ ꯀꯨꯏꯅ ꯁꯥꯟꯅꯈꯤ꯫ ꯑꯩ ꯃꯗꯨꯗ ꯅꯥꯆꯨꯡꯂꯨꯗꯦ, ꯑꯩꯒꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ꯫ ꯏꯆꯦꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯄꯥꯎ ꯇꯝꯂꯛꯏ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩꯅ ꯏꯆꯦꯗ ꯍꯪꯉꯤ, ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯏꯆꯦꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯁꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯇꯧꯅꯤꯡꯂꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯏꯆꯦꯅ ꯁꯨꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯈꯤ, ꯍꯣ ꯃꯥꯒꯤ ꯃꯣꯗꯦꯜꯗꯣ ꯑꯃꯨꯛ ꯍꯧꯔꯝꯃꯦ, ꯍꯟꯗꯛ ꯐꯦꯁꯟ ꯋꯤꯛ ꯑꯃ ꯌꯥꯎꯒꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯉꯤꯕ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯏꯆꯦ? ꯆꯥꯎꯊꯣꯛꯆꯒꯦꯗꯤ ꯍꯥꯏꯗꯦ, ꯄꯪꯈ꯭ꯔꯦꯗꯀꯣ ꯏꯆꯦ ꯅꯪꯁꯦ꯫ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯆꯦꯅ ꯈꯨꯝꯂꯛꯈꯤ, ꯁꯥꯎꯅꯤꯡꯉꯦ ꯈꯪꯕ꯭ꯔꯥ? ꯅꯍꯥꯟꯗꯁꯨ ꯁꯔꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯊꯝꯂꯝꯃꯤ ꯈꯪꯕ꯭ꯔꯥ? ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯈꯪꯕ꯭ꯔꯥ? ꯑꯁꯨꯛ ꯈꯝꯕꯜ ꯆꯥꯎꯕ ꯏꯆꯦꯅ ꯀꯔꯤꯒꯤꯗꯃꯛ ꯃꯥꯒꯤ ꯆꯥꯛꯊꯨꯡꯕꯨ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯛꯂꯤꯕ? ꯑꯩ ꯈꯪꯉꯤ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯨ꯫ ꯑꯩꯒꯤ ꯗꯥꯏꯔꯤ ꯃꯍꯥꯛꯅ ꯄꯥꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯇꯣꯏꯅ ꯆꯤꯡꯅꯔꯛꯈꯤ꯫ ꯇꯧꯕꯁꯨ ꯏꯆꯦꯒ ꯏꯕꯥꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯌꯥꯅꯗꯦ, ꯅꯤꯡꯉꯥꯏ ꯍꯦꯛꯇ ꯇꯧꯏ ꯍꯥꯏ꯫ ꯉꯁꯤꯁꯨ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯑꯣꯏꯔꯤ꯫ ꯏꯆꯦꯒꯤ ꯏꯪꯒꯤꯠꯇ ꯑꯩ ꯄꯔꯤꯈ꯭ꯌꯥ ꯑꯃ ꯊꯥꯈꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯄꯔꯤꯈ꯭ꯌꯥꯒꯤ ꯔꯤꯖꯜꯗꯤ ꯀꯝꯗꯧꯈꯤ? ꯋꯥꯔꯧꯈꯤꯁꯅꯨ, ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯁꯅꯨ꯫ ꯄꯥꯔꯤꯕ ꯅꯈꯣꯏꯁꯨ ꯑꯩꯕꯨ ꯁꯥꯎꯔꯁꯅꯨ꯫ ꯃꯩꯁꯥꯅ ꯃꯍꯤꯛ ꯆꯦꯜꯂꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗꯒꯤ ꯁꯧꯗꯣꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯃꯃꯩ ꯃꯀꯣꯛ ꯈꯪꯍꯟꯗꯕꯒꯨꯝ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯔꯛꯏ꯫ ꯋꯥꯔꯤ ꯂꯤꯕ ꯍꯩꯇꯕꯗꯤ ꯅꯠꯇꯦ, ꯅꯤꯡꯁꯤꯡꯕꯒꯤ ꯆꯩꯅꯥꯈꯣꯜꯅ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯏ꯫ ꯏꯅꯝꯃꯗꯣ ꯃꯆꯜ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯩ ꯈꯪꯉꯤ ꯇꯥꯃꯣꯆꯧꯅ ꯏꯅꯝꯃꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯋꯥꯔꯤ ꯂꯤ ꯍꯥꯏꯕ꯫ ꯑꯩꯁꯨ ꯏꯅꯝꯃꯕꯨ ꯂꯨꯅ ꯈꯟꯖꯩ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯑꯩꯅ ꯀꯤꯆꯟꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯏꯅꯝꯃꯒꯤ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯤ꯫ ꯏꯅꯝꯃ ꯂꯥꯏꯖꯅ ꯀꯩꯁꯨ ꯄꯥꯈꯠꯄ ꯇꯧꯗꯅ ꯍꯥꯏꯔꯛꯏ, ꯏꯆꯟꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯑꯉꯥꯡ ꯃꯆꯥꯗꯧꯅ? ꯉꯁꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ? ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯪꯈꯤꯕꯅꯤ꯫ ꯏꯅꯝꯃ ꯂꯥꯏꯖꯅ ꯍꯥꯏꯔꯛꯈꯤ, ꯃꯟꯗꯦꯅꯤ ꯀꯩꯅꯣ, ꯅꯪꯕꯨ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯈꯤ, ꯃꯨꯟꯅ ꯈꯜꯂꯨꯗ ꯏꯅꯝꯃ꯫ ꯏꯅꯝꯃꯅ ꯈꯨꯝꯂꯛꯏ, ꯏꯅꯝꯃ ꯈꯪꯗ꯭ꯔꯦꯕ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣꯗꯅ꯫ ꯑꯩꯅ ꯏꯆꯦꯒ ꯇꯥꯃꯣꯆꯧꯒꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯏ, ꯑꯗꯨꯒ ꯏꯅꯝꯃꯗ ꯇꯞꯅ ꯍꯥꯏꯈꯤ, ꯁꯣꯝꯗ ꯇꯞꯅ ꯑꯣꯟꯊꯣꯔꯛꯑꯣ ꯏꯅꯝꯃ, ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯦ꯫ ꯑꯩꯅ ꯏꯅꯝꯃꯒꯤ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕꯗꯨ ꯂꯧꯊꯣꯛꯏ꯫ ꯏꯅꯝꯃꯁꯨ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯍꯦꯄꯤ ꯕꯥꯔꯗꯦ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ, ꯏꯌꯥꯅꯨꯄꯥ ꯐꯖꯕ ꯑꯃ ꯐꯪꯖꯔꯣ꯫ ꯑꯩꯅ ꯋꯤꯁ ꯄꯤꯔꯒ ꯏꯅꯝꯃꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯆꯦ ꯁꯨꯔꯃꯥꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯀꯦꯛꯇꯨ ꯊꯝꯃꯒ ꯍꯥꯏꯔꯛꯏ, ꯏꯅꯝꯃ ꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯏꯅꯝꯃꯗꯨ ꯊꯥꯖꯗꯅ ꯌꯥꯝ ꯍꯔꯥꯎꯈꯤ꯫ ꯃꯍꯥꯛ ꯀꯦꯛꯇꯨꯗ ꯏꯉꯛ ꯉꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯂꯤ꯫ ꯇꯥꯃꯣꯆꯧ ꯑꯅꯤꯜꯅ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯉꯁꯤꯁꯦ ꯅꯪꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕꯣ? ꯏꯅꯝꯃꯅ ꯇꯥꯃꯣꯆꯧꯗ, ꯆꯪꯁꯤꯜꯂꯛꯀꯅꯨꯍꯦ, ꯃꯤ ꯑꯉꯥꯡ ꯃꯃꯥꯡꯗ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯖꯅꯨ꯫ ꯇꯥꯃꯣꯆꯧꯅ, ꯑꯩꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦꯅꯦ? ꯏꯅꯝꯃꯅ, ꯑꯗꯨ ꯑꯣꯏꯔꯁꯨ꯫ ꯏꯅꯝꯃꯒ ꯇꯥꯃꯣꯆꯧꯒꯤ ꯃꯇꯧꯗꯨꯗ ꯏꯆꯦꯒ ꯑꯩꯒ ꯄꯨꯟꯅ ꯅꯣꯛꯊꯣꯛꯂꯨꯏ꯫ ꯏꯅꯝꯃ ꯀꯦꯛ ꯀꯛꯑꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯀꯦꯛꯇꯨ ꯀꯛꯂꯦ꯫ ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯍꯥꯏ, ꯉꯁꯤꯒꯤ ꯑꯩꯅ ꯈꯔ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯃꯊꯦꯜ ꯑꯃ ꯊꯣꯡꯕ ꯇꯥꯔꯦꯅꯦ꯫ ꯏꯅꯝꯃꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯊꯣꯡꯂꯁꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯍꯋꯥꯏ ꯊꯣꯡꯕ ꯂꯣꯏꯔꯕꯅꯦ꯫ ꯏꯆꯦ ꯁꯨꯔꯃꯥꯅ ꯍꯥꯏꯔꯛꯏ, ꯑꯁ ꯕꯥꯔꯗꯦꯒꯤ ꯏꯁꯄꯤꯁꯦꯜꯁꯤꯗꯤ ꯍꯋꯥꯏꯗ ꯇꯥꯈ꯭ꯔꯕꯀꯣ? ꯑꯁꯦꯡꯕ ꯕꯤꯠꯀ ꯂꯩꯇꯦꯍꯦ, ꯀꯔꯤꯅꯣ ꯈꯔ ꯉꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯗꯤ ꯐꯩꯗꯅ꯫ ꯑꯩꯅ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫
Inamana hairei, aduna horen nungdang taurase, noina chaningbा ama Tamojauda kok laihaluraga loiredana. Chaksu loire, aduna hojikiti chathoklase. Aina Tamojauga ichegada michi khatlaga haiki. Kamdawe, aina ngamlaba natro, aina laikisi haibada Mariam tawbada. Noe ni pijaro, inamaga igatang chage. Ichena hairei, nangnabu pijadaba ngamlanidi pijanu yaina. Asumna numit adu haukiba khanghaude. Exam loikibagi hakchangsu yang bagum khali. Adubu aroiba semester tamgadaba wali. Vacation manungdani mangang aingonda phone tawraki. Tawbasu mahak laifam khanglamoy. Luwangsu handak thabak khara chinbaga kaya punde haiba mangang na haibadagi tare. Aisu wari kaya sanadre. Ichesu phone kaya tawrudre. Marak-marakta luwang nadi phone tawrakpa thengnai. Aiga manganga asumna koiminarui. Mafamdi kadaidabu oiruni. Photo kapa pamba minina uchek yengba lai. Mahakna wari haurai. Ado Surmer, kaidaurage yam ingtamna kauraida. Kaisu nateda. Julina amu kai hairage. Kokoi silodana. Masak haira fazai. Mana su adum nungsiriduba. Nangna magi wada sum haudorakani. Aina khanjaba mi ama lai hairedana. Mangangna hairakpani. Aina amuk laknai. Ado migi thamoi masak khangbidabase nungsibagi laina sapsoli hainabani ko. Aise MBA tambagi mahuta photography oina tamlambana faramdaune. Mangangna wari haudorakpani. Aina madugi mahut taksilaga hangi. Ado nangna kana khanghandana thamliba mahak tubu kanano. Aiga su khangna haludana. Mangangna khumlai. Matang sabado oina haigeba. Ado noi inamana luna tawbibra. As aikoi inamadine yam phajane. Aina haiba adum yai. Ado Surmer. Amu kaidaurage? Semester amakakta ngaireko loigadaba. MBA su loisindore. Ado nang intern di adum nungairamra? Nungairame. Nangga taminaradi nungaini khalaga adum taminakhidre. Juliga puna adum nungaikibra. Julie na din nangse work experience yam lay kaina nangse yam thawang na thagalaida. Aina Julie bu ningsinglagtuna haikibani. Mangang na kumlai. Mahagse punba nungai. Thabak tawbudasu smart alert oi. Setok sa thorakpadasu yengba nungai. Mi sumbahay. Adubu khangde. Aina mabu maruptagi henba khanba ngamde. Aina kari hairaki yenge haiduna taksili. Mina asuk nungsizaraga karigino aduk thamoy kaliba. Nangna khanjariba mahaktunasu nangbu reject tawrakladi nang kari phaune. Ai kaidawani khangde. Adubu mahakpudi tasenga nungsizai. Adugira aina fongdokpa ngamdana leiriba. Aina magi mateng pangsili. Ai haibirage masak tao haibasu yadene. Manganga aiga pat mayaduda famlaga phana kuina wari sanaki. Uche kayasu photo kapki. Aigi photo kayasu kapiki. Asumna aibu mangangna koiba pubiki. Asumna wari kayasu sanaki. Magi oiba wari kaya. Aigi oiba wari di kaya sanakidre. Maramdi aina ayamba magi wari hanglui. Aina mamangda marak thallaga tokiba wari ama ngasidi ningsinglai. Ai khangi ichena aibu karigidama maning tamhalibano haiba. Nongma ichena haidoktana thamkiba wari ama aina di karino haiba yamna khangningki. Adubu ichena adum hairakidre. Paukhong oina chanduna thambiki. Aisu khanglakpagum tawki. Adubu ichena phongna hairakpadi nate. Aina sum tapna sum chingnarakhi. Ai khangi ngasi su ningsingli. Phagi dagi asengba oirakhi. Ichena pamba pot amata aingonda atamna na hairakte. Aisu mangai icheda karisu hairudre. Adumakbu hekta khangnai kanhana kari pamliba. Asumna taunabra twin sister. Luangda aina itai haina nungsina kaujai. Itai ni khana kaukibadi nate. Ichena kau haiduna kaurubasu nate. Ai khangi luangna ichebu yamna nungsijai haiba. Aina luangbu ichedagi munge khankibasu laite.
ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯂꯨꯋꯥꯡꯗ ꯀꯥꯏꯍꯧꯔꯤꯕ? ꯑꯁꯨꯝꯅ ꯅꯈꯣꯏꯁꯨ ꯁꯣꯏꯗꯅ ꯍꯪꯅꯤꯡꯂꯝꯒꯅꯤ꯫ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯁꯤ, ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤꯕ, ꯑꯩꯅ ꯀꯔꯤ ꯄꯥꯝꯂꯤꯕ, ꯑꯩꯒꯤ ꯂꯝꯕꯤ ꯀꯗꯥꯏꯗꯅꯣ? ꯑꯩ ꯏꯊꯟꯇ ꯅꯨꯃꯤꯠ ꯑꯗꯨ ꯆꯠꯈꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯇꯕꯨ ꯌꯦꯡꯅꯤꯡꯂꯤꯕꯅꯤ꯫ ꯏꯆꯦꯗꯤ ꯁꯤꯒꯨꯝꯕ ꯐꯦꯁꯟ ꯏꯚꯦꯟꯗ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯆꯪꯂꯨꯗꯦ꯫ ꯏꯆꯦꯅ ꯂꯨꯋꯥꯡꯕꯨ ꯈꯔ ꯋꯥꯔꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯔꯤ ꯋꯥꯈꯜ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯆꯦꯗ ꯆꯠꯁꯦꯗꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯆꯦꯁꯨ ꯍꯩꯅꯤꯡꯕ ꯎꯠꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯅ ꯑꯩꯕꯨ ꯂꯨꯋꯥꯡ ꯁꯦꯟꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯕꯨꯗꯤ ꯏꯆꯦꯁꯦ ꯌꯥꯝ ꯈꯝꯕꯜ ꯆꯥꯎꯕꯅꯦ꯫ ꯑꯗꯨꯒꯤ ꯆꯠꯅꯤꯡꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯇꯩ ꯃꯔꯝ ꯑꯃ ꯂꯩꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯒꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯞꯆꯍꯧꯒꯦ꯫ ꯑꯩ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯃꯉꯥꯡꯗꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯩꯅ ꯐꯣꯟ ꯂꯧꯈꯠꯂꯒ ꯍꯥꯏꯈꯤ, "ꯀꯔꯤ ꯂꯩꯔꯒꯦ ꯃꯉꯥꯡ?" ꯃꯉꯥꯡꯅ ꯈꯨꯝꯂꯛꯏ, "ꯂꯨꯋꯥꯡꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯅꯦ, ꯑꯗꯣ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ꯫ ꯑꯩꯁꯨ ꯏꯊꯟꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯦ." ꯑꯩꯅ ꯈꯜꯂꯤ, ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ ꯃꯁꯤꯒꯤ ꯃꯣꯠꯇꯁꯦ꯫ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯦ? ꯑꯩꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯈꯤ, "ꯑꯗꯣ ꯅꯪ ꯁꯥꯎꯔꯅꯣ, ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯏꯆꯦ ꯃꯊꯟꯇ ꯆꯠꯈ꯭ꯔꯕꯅꯦ꯫ ꯅꯪ ꯖꯨꯂꯤꯒ ꯍꯧꯔꯒ ꯆꯠꯃꯤꯟꯅꯔꯣ." "ꯍꯥ, ꯑꯩꯕꯨ ꯍꯧꯔꯗ꯭ꯔꯅꯦ? ꯑꯗꯣ ꯅꯪꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ?" ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯣ, ꯃꯥꯁꯨ ꯍꯔꯥꯎꯖꯅꯕ꯫ ꯊꯝꯃꯦꯀꯣ." ꯑꯩ ꯑꯗꯨꯝ ꯐꯣꯟ ꯊꯝꯂꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯩ ꯀꯥꯎꯗ꯭ꯔꯤ꯫ ꯑꯩ ꯉꯁꯤꯗ ꯍꯩꯅꯗꯕ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯉꯥꯎ ꯑꯁꯨꯛ ꯊꯤꯔꯤꯕ? ꯃꯗꯨꯅꯔꯥ ꯑꯩꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯃꯩꯁꯥ ꯐꯪꯂꯤꯕ? ꯌꯦꯡꯁꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ꯫ ꯃꯉꯥꯡꯒ ꯑꯩꯒ ꯊꯪꯅꯅ ꯐꯝꯃꯤꯟꯅꯩ꯫ ꯑꯗꯨ ꯀꯨꯏꯅ ꯐꯝꯃꯤꯟꯅꯔꯤꯕꯗꯣ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ? ꯑꯩꯁꯦ ꯍꯥꯏꯐꯦꯠꯇꯤ ꯉꯛꯄ ꯖꯥꯠꯅꯤ꯫ ꯃꯉꯥꯡꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ "ꯀꯔꯤꯅꯣ, ꯋꯥꯁꯨ ꯈꯔ ꯉꯥꯡꯅꯁꯤꯗꯅ꯫ ꯁꯨꯔꯃꯤ ꯑꯣꯏꯔꯗꯤ ꯋꯥ ꯉꯥꯡꯕꯗ ꯑꯩ ꯈꯨꯝꯐꯝꯒ ꯈꯪꯂꯔꯣꯏꯗꯕꯅꯤ." ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯗꯣ ꯉꯁꯤꯒꯤ ꯏꯚꯦꯟꯁꯦ ꯀꯝꯗꯧꯒꯦ? "ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯑꯩꯈꯣꯏ ꯂꯨꯋꯥꯡꯁꯦ ꯇꯦꯂꯦꯟꯇꯤ ꯂꯩꯕꯅꯦ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ." ꯑꯩꯅꯁꯨ ꯊꯥꯖꯩ, ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ "ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯕꯣ?" ꯁꯨꯔꯃꯤꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤꯗ." ꯃꯉꯥꯡꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯅ ꯈꯧꯇꯛ ꯇꯧꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯈꯨꯝꯃꯤ, "ꯈꯪꯗꯦ, ꯃꯍꯥꯛꯁꯦ ꯃꯤ ꯀꯅꯥꯗꯁꯨ ꯌꯦꯡꯍꯟꯅꯤꯡꯗꯕ." ꯃꯉꯥꯡꯅ ꯏꯇꯞ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯌꯥꯝ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯅꯤꯅꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯨꯋꯥꯡꯗꯨ ꯔꯦꯗ ꯀꯥꯔꯄꯦꯠ ꯃꯊꯛꯇ ꯏꯪꯅ ꯃꯣꯡ ꯍꯥꯗꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯊꯣꯛꯂꯛꯏ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯃꯍꯩ ꯃꯍꯩ ꯂꯥꯎꯅꯔꯛꯄ, ꯐꯣꯇꯣ ꯀꯥꯞꯅꯕꯒꯤ ꯐ꯭ꯂꯥꯁ ꯃꯌꯥꯝꯗꯨꯅꯁꯨ ꯍꯦꯟꯅꯗꯨꯝ ꯂꯨꯋꯥꯡꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯒꯨꯟ ꯂꯩꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯩ ꯇꯨꯃꯤꯟꯅ ꯐꯝꯃꯤ, ꯌꯦꯡꯇꯃꯛ ꯌꯦꯡꯏ꯫ ꯃꯌꯥꯝꯅ ꯂꯥꯡꯅꯕꯗꯨ ꯑꯩ ꯌꯥꯎꯔꯨꯗ꯭ꯔꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯖꯨꯂꯤꯒꯤ ꯃꯥꯜꯂꯤ꯫ ꯃꯉꯥꯡꯁꯨ ꯇꯥꯈꯤꯕ ꯃꯥꯜꯂꯤ꯫ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯉꯥꯡ ꯃꯃꯥꯏ ꯅꯣꯟꯊꯈꯤ꯫ ꯃꯉꯥꯡꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯆꯠꯂꯝꯃꯒꯦ꯫ ꯍꯣꯔꯦꯟ ꯂꯨꯋꯥꯡꯗ ꯑꯩ ꯍꯟꯈ꯭ꯔꯦ ꯍꯥꯏꯕꯤꯌꯨ꯫ ꯕꯥꯏ-ꯕꯥꯏ." ꯃꯉꯥꯡꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯚꯦꯟꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯂꯨꯋꯥꯡꯒ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯔꯦ꯫ ꯂꯨꯋꯥꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, "ꯂꯥꯛꯇꯤ ꯂꯥꯛꯂꯤꯗꯅ, ꯅꯪꯕꯨ ꯂꯥꯛꯂꯣꯏ ꯍꯥꯏꯗꯥꯏꯅꯦ?" ꯑꯩꯅ ꯈꯨꯝꯅꯤꯡꯗꯅ ꯇꯞꯅ ꯈꯨꯝꯈꯤ, "ꯑꯗꯨꯗꯤ ꯍꯟꯈ꯭ꯔꯒꯦ ꯌꯥꯔꯕꯣ?" "ꯉꯥꯏꯈꯣꯗ, ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯆꯪꯂꯨꯁꯦ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃꯁꯨ ꯁꯥꯟꯅꯅꯤꯡꯉꯦ꯫ ꯉꯔꯥꯡ ꯍꯥꯏꯍꯧꯗꯕ ꯋꯥ ꯑꯃ ꯂꯩꯔꯤ." "ꯀꯔꯤ ꯋꯥꯅꯣ?" ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯅꯣꯛꯐꯦꯠꯇꯤ ꯇꯧꯅ ꯈꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯅ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇ꯭ꯔꯤ꯫ ꯂꯨꯋꯥꯡꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯞ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ? ꯏꯀꯣꯏ ꯀꯣꯏꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯣ?" "ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦꯅ." ꯂꯨꯋꯥꯡꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ ꯆꯪꯂꯁꯦ." ꯆꯪꯂꯁꯦ." ꯑꯩꯁꯨ ꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯋꯥꯡꯒ ꯑꯩꯒ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯃꯤꯟꯅꯈꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯌꯥꯗꯗꯨꯅ ꯃꯥꯒ ꯑꯩꯒ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯁꯥꯃꯤꯟꯅꯈꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯃꯥꯒꯤ ꯄꯥꯔꯇꯤꯁꯤꯡꯒ ꯊꯥꯔꯛꯏꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯇꯥꯟꯊꯥꯗ ꯃꯥꯒꯤ ꯍꯩꯖꯕ ꯖꯒꯣꯏ ꯁꯥꯅꯩ꯫ ꯂꯨꯋꯥꯡꯒ ꯑꯩꯒꯁꯨ ꯑꯗꯨ ꯃꯉꯥꯏ꯫
Tantha marakta warisu tapna sanari. ꯑꯩꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯅꯉꯣꯟꯗ ꯇꯝꯗ꯭ꯔꯤꯕꯅꯤ. Kari pauna hꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯐꯤꯂꯝ ꯑꯃ ꯀꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯧꯔꯦ. ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ. ꯑꯩꯅ ꯃꯥꯏ ꯅꯣꯟꯊꯔꯒ ꯍꯥꯏꯈꯤꯕꯅꯤ. ꯁꯥꯎꯔꯤꯔꯣ? ꯁꯥꯎꯗꯦꯗ. ꯅꯪꯁꯦ ꯅꯪ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯗ. ꯂꯨꯋꯥꯡꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯑꯩꯅꯁꯨ ꯁꯠ ꯈꯨꯝꯈꯤ. ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ. ꯂꯨꯋꯥꯡ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯃꯗ ꯑꯩꯁꯨ ꯄꯦꯛ 3-4ꯃꯨꯛꯇꯤ ꯄꯥꯏꯁꯤꯜꯂꯨꯔꯦ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯛꯈꯤꯕꯅꯤ. ꯂꯦꯞꯂꯤꯕꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯨꯝ ꯇꯧꯏ. ꯒ꯭ꯌꯥꯟ ꯃꯥꯡꯕꯃꯛꯁꯨ ꯅꯠꯇꯦ, ꯂꯦꯞꯄ ꯉꯝꯗꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯕꯨ ꯈꯣꯡ ꯊꯥꯡꯕꯗ ꯇꯨꯁꯤꯟꯕꯒꯨꯝ ꯍꯦꯛ ꯈꯜꯂꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯂꯨꯋꯥꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯅꯣꯡꯁꯥꯅ ꯉꯪꯕꯒꯤ ꯃꯈꯣꯜꯗꯨꯃꯛꯅꯤ ꯍꯥꯏꯕ ꯌꯥꯏ. ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯑꯩ ꯂꯧꯁꯤꯟꯐꯝ ꯈꯪꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯕꯒꯨm ꯇꯧꯏ. ꯈꯪꯍꯧꯗꯅ ꯂꯨꯋꯥꯡꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤ. ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ. ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯨꯔꯃꯥ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯀꯗꯣꯝꯗꯒꯤ ꯑꯃꯨꯛ ꯊꯛꯂꯨꯔꯤꯅꯣ? ꯑꯩ ꯉꯁꯤ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯅꯪꯁꯨ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯤꯗꯨꯗꯤ. ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯈꯤꯕꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ. ꯑꯩ ꯍꯌꯦꯡꯃ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯅꯤ. ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯂꯨꯔꯅꯤ. ꯑꯩꯅ ꯈꯥꯝꯂꯒ ꯍꯥꯏꯈꯤ. ꯑꯗꯨꯗꯤ ꯈꯤꯇꯪ ꯊꯨꯝꯍꯟꯗꯕ꯭ꯔꯥ? ꯂꯨꯋꯥꯡꯅ ꯈꯨꯝꯂꯛꯏ. ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ ꯁꯨꯔꯃꯤ? ꯑꯩꯕꯨ ꯈꯪꯂꯔꯣꯏ ꯁꯤꯔꯥ?